mayam haukiba megi tang taragi numidang pung ngada India ga Pakistan ga ceasefire tonaki adumapu ceasefire se kuina satnaga dawo mandri maramdi India ga Pakistan ga na ceasefire lauthokiba si yamna hathu-hathu na khudakta lauthokiba maduna maramaga mayamna pena daba amdi Pakistan da so India dagi Pakistan na ngamme haibi lan mai pai haibi mukhen harawta yam phongdokpa India da su phongdoknaba suma mayam asi marakta India gi mi mayam na kari maram gi Pakistan ga ceasefire tongnebino amadi makoi da para mapung phana tambidi bu kaigino haimna sima question mayam social media khudang na hangnariba suma pen da mayam su leinei masimangna factor rega lan torokani habna sade tawriba hauji thoiba thodok sing asida India ga Pakistan ga ase lan khudakta lekkhibagi maram do hana nainabam thoye koi karigidamukta numit humni mari ni sumna kan momongda lan songnaram labaga khudakta India amdi Pakistan na megi date tengi numdang pumnga da ceasefire toba yana khibno madu America ki bidagi America na haibidagi in khibra nata atopa kari maram leibage haibise akhangai sing ne amna nainabi akhangai sing na phongdongna mo sing maraktagi amatang lakhocharabada India na Pakistan gi 11 air base sing thuai ki madu manung da Nur Khan air base haibise jo amani madugi Nur Khan air base ki facility khudimak loina tugaiba matamduda India gi BrahMos missile na Kirana Hills la leiba Pakistan gi nuclear facility singda pan khibra haibisine maduna maram oiga nuclear radioactive material sing leak oirakpadagi Pakistan na India da harakpadagi khudakta ceasefire tongnaba lepkhibagumbo oirambi yai haibisine madugi praman haibabu madugi numittuda Kirana Hills da achauba pokhaibagi photo na singba social media da viral salakpa amadi Egypt tagi boron jauba boron material mayam ama Pakistan da porakhiba boron sing asi radioactive material sing chupsin ba khopada radiation chupsin bada yamna chauna mating pangwa posak amani masi Egypt ta mang kaina phangi nan string gi mapan sing da aduna maram oirakanda Egypt tagi boron mayam ama Pakistan na numittu da lauki haibasini asigumba theory mayam asina maram oirakanda khudakta lepai maram si khona ju sum thajajabada Pakistan gi nuclear facility Kirana Hills leibaje masi radioactive leak oirakpadagi khudakta leptaiba yadadan lepkhibo oiramgado mali haiba wafam sini hoi sina topa mo oikre khona bana sajanba khona khanjaba wakhan ngaktani amadi leiba social media da thagane posting asi yengu kanda unaba thaglei mayam du urakanda mayamna mai mot phongdongna bani ko mai theory sagana bani aduga hauji yam roiba angak paw amasong social media da yam kana train oina sandorli madudi India ga Bangladesh ka tainaba amadi Bhutan ne India ne Bangladesh ne China ne saiji jaga sida egogi leiriba chicken neck haiba India gi north east state singa samnahaliba akuba kilometer 10 amu khaktagi oiba mafam ase masigi jaga ga yam nakna Pakistan amadi China na Bangladesh ki lam sarukta air base guma military facility sengwana bo honare haiba paw ama social media aseng bara phagira khangnana sandorli kana masina asumbo arabadi India na mataw karamna Bangladesh ki lam sarukne haiduna su ma ki yam nangnaba mafamda China amadi Pakistan or jengnaba oriba makhoigi air base sagatpa yahangaduribano kaidongaido oithokta wafam ni ko India to mina kaisu leithoroi chum wafam amjo hoje social media da yamna kana sandogli masi paw asina asumbo arabadi north east se China amdi Pakistan Bangladesh makoi changnana hadat khinabagi plan ama tawba mali haiba wafam chimasu mayamna sum phongdongnari masidi yamna mak khudong thinga ba posa amani India na kaidongaida madugi facility sangani haibadi asa tawde ko matamatang weba no I paw sing adum pujarake mayamna channel asida nungsibinduna subscribe toksamiu like share comment tawiu amadi adong weba mo sing leiba channel sibu hena phajaning badi samaning ba video leiraga su comment ta ibiraga di hena nungai jingni haiba wafam si thamjagloina na mayamdi video ni jari thank you all